Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromzari ELITETV ke test of cartoon ki mahau meng ta video su mahau tara mokchari maru nang sim fala fonga pau se singi cartoon singda cartoonist singna kari haini liba kari fonong liba kari wakal khalang ni ba dum yam sangong thamjage an balok ka jage sanga express ki onthok pani da isda onthok pani da haiba cartoon sing bi am phajaba hajik se koi thaval gi yausang loi gi bagi thaval gi su si dani koi cherau bok dum chong kini ade metric pekha tawri marak da khara grep lakani adagi mete cherau bagi adi gaura cherau wena cherau bana lakani adagi mayam chong thang rakhiduni adom maji lambi da bisa khai yaw rabni cherau buni mite thabal lei hedana adai da ngasai gi pawmi sin sum hangni lei sabi khara tholak pani yausang gi thabal chunguraga da hangkan sida thabal chungu sibu nungai bora wa bro ne hangbane bra nungai bora ne wa dro ana hangba ada lei sabi sin khumak pani akhoi ngak chungadi yamna wai adubu nupa na hek pairak badagi hakchang ji ching lawi haipam khangte adudagi sunga wadre yam nukning ba dumni thabal gi mahausi yamna phajaba manipur ki thabal si am phajaba maming chatpa duni adu kana umba singna khoi katu karan tawba khotpa yaudaba nate mayama adu si ki thabal si amtang chongjaba phangwasi laisabi dagi pakhang dagi sahi msi wa na ngai jarak pani aduna haiduni akhoi ngak chongadi wai pakhang na paira di chinglawi adedi wadre na yam phajaba zum nok nokning ba cartoon ne samjage mathang de leisina khoi sana laiba ki loire dana aduni loire dana se laiba si gi matang da sum wari sana bani halani se da hai handak sei si nungai na remi irang lo chendro bo lambi thong sem loidoro bo mayam se nungai na remi kamai toi jano na hang pojida masang sina angang na hajna hore da vote se masang sahi ni ne na koi drabani aduna hajik si khoi sarkar leiriba si expansion se torakadra toroidra hairiba khoi mantri mari sina haidare Chief Minister Tharaga Manga Sina dum Chalaina bo honora kadra kuiraktre adagi koro kandam lakani madu potu laigadra hai se ubhang ni adubu chauthoragadi of course well and good adu oi haidi kuidre chahi maisa tha anihum most probably koi February March faida matang chahi sida election tawdoi ni aduna chahi ma katanga rabani sahi masida kana minister oi gadagi si amna khana ningai ba potuni ana hojik si adum thabak se takatana korani koi thawak mayam se adum election miya gi aduga haidopana ngana haidomani haidok nadragana kuine leirani adudai collection kara thawroni aduga vote ke khara thadanarani sini mayam tongnare baji open secret ni ani yam phajaba sisu akoi cartoon ne thamjage patang da leisna koi pongna phongi balo hejni balo isu thabal base tawre ada nga sai ni pi si ari ba mayam chong hendak se amau dai kai dagi divorce tawbadai khotpadagi mayam chonge ada nga sai gi Mogusina thabal zongmusida dum atop nupana pairak pasida mogusina khanmu wakhanduneba kamai khangeda ichani sure haibasi masigi nupasina di khangponte kaina wakhandu khanjabaduneba magi dream ne sagale se cartoon gi meng da sona kan nupas num kari khali masigi kabok lei man bisina di ai se nupi ani ka lole se khangla moi se na
lupa ni lomba adun handak viral ga chale dunia koi dupi thiba sing yawi ganu koi lupa chatre khaina raga thaban je sinjari ni yam nokning ma yam thoki budini aduni thabal ki em phajaba thabal la khangna ba nongalaga masak khangdaba makeup mayam na to nonba noning ba wari mayam lei aduni sisu yum panba kuidriba mayam ni pakhang haidokba kuidriba mayam sing je song da dorni mau haidokba kuidriba mayam su adagi mau khainagraba mayam su jong thanari ba masadi na haloi oibanina adogi sindugi yam phajaba utpa cartoon thamjage badang leisina khoi helan paugi as loire habduneba loire habsida khoi batai manau nupa na khabar paga nipisina tabaduni akhoi wari sanabuduni ateda nupa sina haine drug yamna phai haine haibada nupisina khumai phabadani makha tawa pau leiroi na kanagino karigino kadai de purak puno kamain to bono ko amta leiroi aduna pau dani phare ngakani madugi mapu hai tare ko adu king pini tholo edana masi hoi hongna de haina la poni akju tholok taba dum hai duni karo gi poramba potu driver gi ni na driver to far ga jende lei dune ba ade jende le helaga sei dum khar legang lok thok ba mai matam du yorokanda ana sum me am lei aduna khoi india gi di khoi drug kisi magi lo si yam ping lei bani na dum me am si ki da wa to pati drug ek poramba se dum papuji jumpa jail na daga khoi kapa ga hatpa hang to date me am people me am to country da di am sathi ba drug ki yam lei aduni aduna adu potu da thamak pa yam phajaba cartoon ne thamjage madam ga leisina khoi narol thodang gi hawa do leirang do habni hawa do leirang do sta khaba par ga hal ni su wari sana bani amana kre hageda senja thumja lehendaba sakar ma hengani hairi ne an haiba ada amma sida khumai o aduna oi tai ne bot me ya da thabuk kauri bisena adi ji bot me am thabuk me am kabre tonga tuma regular gi contract ki kari gi me am se adu gi si aduni na koi corruption leitaba adum balam dam mo eni haire aduna hoi tare pot meya sida koi thabak yam kauri se haduna yam phajaba sisu yam han thok leba cartoon ne thamjage madang da leisna koi people's chronicle gi twist article aduni adai da sa hal wer ko meam ni hanuba hanbi thabal chongba meam yawba ada masu yenga no leire adai da oh the drum beats had a nice time nungai gare thabando da koi chongthabati na hando ada amasna haire what if you go viral at your age nang kayumba nang sahi du viral jadi kam to ba na jise mayama thabal song thaba mayama yawi hal phajaba song ba aduna thabal gi da dum base orok pa adum ayamba cartoon sing asi thabal la base towe yam phajaba dum ba wan thole ba cartoon thamjage kasi de dum ELITETV ge test so cartoon gi mahau matanga solution jare yeng tabiru sum mukana khuram jabolo ne na kaina na be athang jari pina birsi Patients get a specialized hospital, neuro emergency trauma net multi speciality hospital, Sinjai Matak Tong Tamlikai the Handuk Chare. Hospital Maruina, BP stroke, brain tumor, Lamiki Kudong Tiba, spinal disc prolapse, spinal tumor Amadi, migraine Chingbalayingly. Hospital Sida, neuro gilang with Tangba, Afabo Makalgi, Kusukulai Amadi, machine Marankai delay, Machina, Coca Marilenaba, Tonba, Makalgi and Abasing, Nintina Lyingly. Lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga kudong thiba kya sumayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab ka maili nabas nasu ataba mamalda phangalli ngasi magdenshin biro amadi kudong saba singa silobi ho hena kubam road gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani